Euro Manipur ban tawbada miyamna thengnariba awaba amadi khudongchadaba kaya asigi yenglaga state asida ban kawbada matam pumbagi athingma thamle haina KCP Politburo Standing Committee na phongdorakli. Loop asigi chairman Ibungo ngangomna khuyek piduna thadorokpa cherol amana hai Manipur issue ama thokpada ban kawraga khongjang changsinbagi hainabi leiba silaibak thibani toina ban kawbana lamdam asigi miyamda piriba chaitheng kaya asigi yenglaga party asina kupna khanna nainaraba matung ban kawbada thingma thambagi warep asi lorokpani chahi lising kayagi puari lei haina chawthokliba Manipurgi civilization asi ngasi fawba nungai yaifaba khunai ama oiba ngamdana leiri Manipurda issue amaga mari leinana ban kawba matamda maduna soaliba si kanadano haibasi kupna khanthaba matam yaure banna khwaidagi sokhanba hairagadi nongmagi suraga chara tanba maruoina auto rickshaw thawba porfam phambina chingba singdana ka hena sokhali nongmagi suraga chajariba makhoi sing asida ngayake awaba piba khakta natana makhoigi santhokta ka hena akaiba piduna hena awafamna tahanbagi machak ama oi masigi sumathakta khunai ama chawkhatpagi achauba thaudang lauriba tungi yumbi singi mahai masin tambada su ka hena akaiba piri pumnama asigi yenglaga Manipurda makha tana ban kaudana ba warep asi laubani maram asina lamdam asida leiriba civil society organization amasung lanai lupsingna issue amagi matangda ban kaubagi mahut hena khudongchakadaba makhalgi protest oina chathabiu Karigumba civil society organization singna ban tawdaba yade haina khalaklabadi matham aduda party ga miyam khakna wari sabagi tanja lominasi lamdam asida sel thungi lam khakta natana hiram kayada sotharakliba sigi yenglaga wafam asi pumna makna yafam thoi haina party na lawi aroi bada lamdam asida lairiba civil society organization singna su party gi firep asi pungning thogat piduna isu khuding makta amata oina lepminaraga waroichin purakna bahona minasi haina cherol aduna makha tana phongdorakli ngarang Technopol district ki More police station na koliba pantha khulgi mafam amadagi security force na Manipur gi tongan ba lalolup sing oriba People's Revolutionary Party of Kanglaipak Pripak Pro gi Kanglai Yawol Kanaluf KYKL amasong Kanglaipak Communist Party noyon gi active cadre ahum fare hairi police control room dagi thorok pacherol amana haibada faraba sing adudi Pripak Pro gi Bisnupur district ki Torbung Waikurok tagi Laishram Rakesor Kungama thoi KYKL gi Thawbal district ki Kakmayay dagi Sarang Them Koireng Kungamanga amasung KCP noyongi Imphal West District ki Sengmai dagi Laikham Amuzawni hari amarom da Imphal East District Police na lambi da balan chathabagi maralda ayambana yu thaklaba miyoi taragamapan ngarang police na detain tawkre haina sucherol asina makha tari Arambai gi khongjang khudingmak saugatkani Arambai tengol na makha tana democratic oina changsilakpa khongjang singda mapung phana saugatkani haina challengers youth of Khundrakpam AC gi President James Sangthem na phongdokre Wafam asi Khundrakpam dang asi pangthokiba paugi mifam amada James Sangthem na phongdokhibani mahangna makha tana hai Manipur gi puwari da amukta thokhidriba mawongna lamdam asigi apunbagi saktam ama sagatuna maraibak maramda munningsijaba Maraiba kanjona bathora ki batengol loisingbu fajen punchinduna leibak irang hohan bahaibasi makha tana tawbiginu fajen kiba eti gi dengol loising condition amata yawdana thadok pirau asiguma thawdo asina tungda Maraibak maramdam nungsijaba maraibak ningba naha sing thorak tanaba makong thudekpani haina lawgani khongjang changsin bada mawong mal ta daba mawong na changsin bagi mahuta democratic oiba mawong da khongjang changsin minasi haina sumakha tari ningtamba taliba khudingmak maru fuknaba India gi lalongni Megan UNLF ki founding general secretary amadi chairman oiramba Lamyanba Aramam Samendra laikidabagi kunmanga subaning singkumon thorom khurai nandamam laikai da pangthokre Lamyanba sigi mitam na miyamna ikai khumnaba utuna hikal leikatam kre thoram aduga mari leinena UNLF ki hanagi chairman RK Megan Elai Sanayai manhai Manipurda hojik oriba charang na basi lamdam asigi ningkha tamba hanjina ba honariba Yawol lalhaulup sing marufuk na bothorangni amaga yengthina handuna oirliba fiba masida punna wakal tamina duna amata oina punsin bagi tangai fadabalai Aramam Samrendra Larik tamningai matamdagi hauna punsigi aroiba miko fawa yawoloi ama oina hingkiba miyoi amani loinena lamdam asigi theater isai nungmai amadi waring saringi lamda chauna kathok lamba misak amani mahangna hai British lenga ki matamda Manipur boning kha tamna bohonarang ki Lamyanba hijam irabut ki matung tarakpada India na Manipur amuk lawsin ki badagi Manipur amuk hananing kha tamgadabani haiba wakhaldon sagatuna miyamgi ihau sagatuna UNLF lingkhat ki bada Lamyanba Aramam Samrendra na Lawkiba thaudang ngasigi miyamna khangi Indiana sanaba politics ta saruk yadana masagi oiba revolutionary vision da adumak leiramba luchingba amani lamdam asigi hojik oiriba charangnaba fibam asida pumnamakpu tasin khomjinduna chatminaba ngamba Lamyanba Aramam Samendra gumba luchingba ama mathau tai hojik oiriba lamdam asigi matangda paumi singna hangba wahang amagi pakhumda RK Megan makha tarduna hai Suroi Lily Festival da paumi sing tongduna chatkiba MST gi bus tagi Manipur thaba wahai lautho hankiba thawong ado punna
ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯅꯕ ꯊꯧꯁꯤꯜ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯂꯥꯜꯂꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯁꯤꯜ ꯀꯌꯥ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕ ꯋꯥꯠꯂꯤ꯫ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯤꯌꯥꯝ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯀꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯑꯦꯛꯇꯤꯕ ꯆꯦꯌꯔꯃꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯅꯣꯡꯌꯥꯏꯅ ꯍꯥꯏ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ, ꯅꯨꯄꯤꯒꯤ ꯈꯨꯟꯅꯥꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯥꯔꯠ ꯑꯦꯟ ꯂꯤꯇꯔꯦꯆꯔꯗ ꯀꯠꯊꯣꯛꯂꯝꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯗꯤ ꯌꯥꯑꯣꯟꯂꯣꯏ ꯑꯃ ꯑꯣꯏꯕꯒꯤ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯑꯦꯛꯇꯤꯕ ꯆꯦꯌꯔꯃꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯅꯣꯡꯌꯥꯏ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕ ꯂꯨꯞ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯈꯤꯗꯕꯒꯤ ꯃꯤꯇꯝꯗ ꯂꯩꯁꯨ ꯀꯠꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕꯒꯤꯗꯃꯛ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯨꯄꯥ ꯀꯔꯣꯔ 25 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯖꯝꯃꯨ ꯑꯦꯟড ꯀꯥꯁꯃꯤꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯏꯃꯨꯡꯁꯤꯡ ꯑꯃꯗꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯒꯤꯗꯃꯛ ꯑꯍꯦꯟꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯊꯥ ꯑꯁꯤꯒꯤ 3ꯇ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯣꯝ ꯑꯦꯇꯦꯛꯇ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕ ꯌꯨꯝ 2,250ꯒꯤꯗꯃꯛ ꯂꯨꯄꯥ ꯀꯔꯣꯔ 25 ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯅ ꯐꯣꯡꯗꯣꯛꯈꯤꯕꯗ PM ꯃꯣꯗꯤꯒꯤ ꯋꯥꯐꯝ ꯃꯇꯨꯡ ꯏꯟꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕ ꯌꯨꯝꯁꯤꯡꯗ ꯍꯦꯟꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯁꯦꯟꯐꯝ ꯑꯁꯤ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯄꯟꯖꯥꯕꯇꯁꯨ ꯃꯁꯤꯒ ꯃꯥꯟꯅꯕ ꯀꯝꯄꯦꯟꯁꯦꯁꯟ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯈꯨꯡꯒꯪꯁꯤꯡꯗ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯂꯥꯈ 3.25 ꯏꯚꯥꯀ꯭ꯌꯦꯠ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 15,000 ꯔꯣꯝꯗꯤ ꯑꯦꯀꯣꯃꯣꯗꯦꯁꯟ ꯁꯦꯟꯇꯔ 438ꯇ ꯊꯝꯈꯤ, ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯕ ꯏꯁꯤꯡ, ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯍꯦꯜꯊ ꯀꯦꯌꯔ ꯐꯪꯍꯟꯈꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 18ꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯨꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯄꯗꯁꯨ ꯚꯤꯛꯇꯤꯝ ꯀꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯦꯄꯣꯏꯟꯃꯦꯟꯠ ꯂꯦꯇꯔ ꯈꯨꯠꯁꯤꯟꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯨꯕ 8ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ꯫ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯇꯦꯔꯥꯁꯥꯄꯝ ꯂꯩꯔꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯣꯡꯃꯩ ꯇꯦꯔꯥꯁꯥꯄꯝ ꯂꯩꯔꯛꯇꯒꯤ ꯄꯟꯒꯩꯖꯝ ꯔꯥꯖ, 38, ꯅꯨꯃꯤꯠ 8ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯈꯤꯕꯅꯤ ꯑꯃꯗꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯂꯝꯐꯦꯜ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯔꯥꯖꯄꯨ ꯄꯨꯊꯣꯛꯈꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ-ꯃꯈꯣꯡ ꯅꯤꯡꯊꯤꯅ ꯊꯤꯗꯣꯛꯅꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯕꯤꯅꯕ ꯄꯨꯂꯤꯁꯅ ꯀꯣꯔꯠꯇ ꯍꯥꯏꯖꯈꯤ꯫ ꯀꯣꯔꯠꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯋꯥꯔꯣꯜꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡ ꯄꯥꯡꯒꯩꯖꯝ ꯔꯥꯖ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯅꯕ ꯑꯣꯔꯗꯔ ꯇꯥꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯁꯦꯝ ꯀꯅꯟ CBIꯅ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯧꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯅꯨꯡꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯔꯥꯡ ꯁꯧꯒꯠꯄꯁꯤꯡꯗ ꯂꯝꯕꯤꯗ ꯄꯩꯁꯤꯜꯂꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯆꯍꯤꯁꯤꯗ ꯕꯤꯂꯤꯌꯟ 1.46 ꯌꯧꯔꯒꯅꯤ, ꯐꯔꯇꯤꯂꯤꯇꯤꯒꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟꯠ ꯔꯦꯠꯀꯤ ꯃꯈꯥꯗ ꯍꯥꯏꯊꯈ꯭ꯔꯦ UN ꯔꯤꯄꯣꯔꯠ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯆꯍꯤꯁꯤꯗ ꯕꯤꯂꯤꯌꯟ 1.46 ꯌꯧꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯕꯤꯂꯤꯌꯟ 1.43 ꯑꯣꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯏꯟꯗꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤꯒꯅꯤ, ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯐꯔꯇꯤꯂꯤꯇꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟꯠ ꯔꯦꯠꯀꯤ ꯃꯈꯥꯗ ꯍꯥꯏꯊꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ UN ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ UNꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯋꯥꯔꯜꯗ ꯄꯣꯄꯨꯂꯦꯁꯟ ꯔꯤꯄꯣꯔꯠ 2025ꯀꯤ ꯃꯇꯨꯡꯏꯟꯅ ꯏꯟꯗꯤꯌꯥꯗ ꯐꯔꯇꯤꯂꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯐꯔꯇꯤꯂꯤꯇꯤ ꯍꯟꯊꯔꯛꯄꯒꯤ ꯃꯇꯥꯡꯗ ꯅꯨꯡꯅꯥꯡꯕ ꯄꯣꯛꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯈꯣꯡꯊꯥꯡ ꯊꯥꯡꯕꯒꯤ ꯃꯍꯨꯠꯇ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯒꯣꯜꯁꯤꯡ ꯐꯪꯕ ꯉꯝꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯍꯧꯕ ꯇꯉꯥꯏꯐꯗꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥ ꯃꯈꯣꯏꯒꯤ ꯐꯔꯇꯤꯂꯤꯇꯤꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯗꯗꯨꯅ ꯏꯃꯨꯡ ꯁꯦꯝꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯌꯥꯝꯕ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡ ꯋꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯈꯜꯂꯕꯁꯨ ꯇꯨꯡ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯐꯔꯇꯤꯂꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯏꯟꯗꯤꯌꯥꯗ ꯐꯔꯇꯤꯂꯤꯇꯤ, ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤ ꯑꯃꯗꯤ ꯄꯣꯄꯨꯂꯦꯁꯟ ꯀꯝꯄꯣꯖꯤꯁꯟꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯇꯨꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯆꯧꯕ ꯑꯃ ꯊꯣꯔꯛꯄ ꯌꯥꯏ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯑꯁꯤ ꯅꯨꯄꯤ ꯑꯃꯗ ꯑꯉꯥꯡ 1.9ꯗ ꯍꯟꯊꯗꯨꯅ ꯔꯤꯄ꯭ꯂꯦꯁꯃꯦꯟꯠ ꯔꯦꯠ 2.1ꯒꯤ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯗꯤꯌꯥꯗ ꯅꯧꯅ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯡ ꯑꯅꯤ ꯁꯨꯅ ꯄꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯄꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯁꯦꯝꯂꯛꯄꯗ ꯍꯥꯏꯔꯤꯕ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯊꯝꯕ ꯉꯝꯂꯔꯣꯏ꯫ ꯃꯥꯏꯒ꯭ꯔꯦꯁꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯕꯔꯊ ꯔꯦꯠ
ꯇꯞꯊꯈ꯭ꯔꯕꯁꯨ ꯅꯍꯥꯁꯤꯡꯒꯤ ꯄꯣꯄꯨꯂꯦꯁꯟꯗꯤ ꯑꯗꯨꯃꯛ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯆꯍꯤ 13ꯒꯤ ꯃꯈꯥ ꯑꯣꯏꯕ ꯑꯉꯥꯡꯅ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯗ 24, ꯆꯍꯤ 10ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯗ 18, ꯑꯃꯁꯨꯡ ꯆꯍꯤ 10ꯗꯒꯤ 23 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯍꯥꯁꯤꯡꯅ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯗ 13 ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯗ 60-80 ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯤ, ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯗ 8 ꯑꯣꯏꯔꯤ꯫ ꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤ ꯐꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯊꯥꯖꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯄꯥꯟꯒꯨꯝꯅ ꯑꯦꯖꯤꯡ ꯄꯣꯄꯨꯂꯦꯁꯟ ꯂꯩꯗꯨꯅ ꯄꯣꯄꯨꯂꯦꯁꯟ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯄꯣꯛꯄꯗ ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤ ꯑꯁꯤ ꯅꯨꯄꯥꯗ ꯑꯣꯏꯅ ꯆꯍꯤ 34 ꯐꯥꯎꯕ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯆꯍꯤ 34 ꯐꯥꯎꯕ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯤ꯫ ꯌꯨꯑꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯕꯤꯂꯤꯌꯟ 1.7 ꯌꯧꯔꯕ ꯃꯇꯨꯡꯗ ꯍꯟꯊꯔꯛꯀꯅꯤ꯫ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯋꯥꯡꯈꯣꯝꯕ ꯑꯣꯀ꯭ꯔꯝꯆꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯁꯀꯣꯔꯠ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯁꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13:20 ꯇꯥꯔꯛꯄꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯕꯟꯗꯒꯤ ꯈꯣꯡꯖꯪ ꯁꯧꯒꯠꯄꯁꯤꯡꯅ ꯇꯌꯥꯔ ꯑꯃꯁꯨꯡ ꯎꯁꯤꯡ ꯃꯩ ꯊꯥꯗꯨꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯅꯝꯕꯣꯜ ꯊꯣꯡꯈꯥ ꯑꯦꯔꯤꯌꯥꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯋꯥꯡꯈꯣꯝꯕ ꯑꯣꯀ꯭ꯔꯝꯆꯥ ꯌꯥꯎꯅ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯣꯄꯁꯅ ꯂꯨꯆꯤꯡꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯀꯃꯥꯟꯗꯣꯒꯤ ꯑꯣ.ꯁꯤ, ꯀꯃꯥꯟꯗꯣꯒꯤ ꯗꯤ.ꯑꯦꯁ.ꯄꯤ. 2, ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ ꯑꯃꯁꯨꯡ ꯅꯝꯕꯣꯜ ꯑꯣ.ꯁꯤꯅ ꯀꯃꯥꯟꯗꯣꯒꯤ ꯃꯣꯕꯥꯏꯜ ꯇꯤꯝ 4-5ꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯕꯨ ꯇꯥꯟꯈꯥꯏꯗꯨꯅ ꯂꯝꯕꯤ ꯐꯥꯠꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯔꯝꯕ ꯃꯤꯑꯣꯏ 100ꯔꯣꯝꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯅꯨꯡꯅ ꯊꯥꯔꯛꯈꯤꯕꯗ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯋꯥꯡꯈꯣꯝꯕ ꯑꯣꯀ꯭ꯔꯝꯆꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯁꯀꯣꯔꯠ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯁꯣꯛꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯂꯕ ꯃꯣꯛ ꯕꯣꯝꯕꯁꯤꯡ ꯀꯥꯞꯄꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯃꯔꯨ ꯈꯔꯁꯨ ꯅꯣꯡꯊꯛꯇ ꯀꯥꯞꯇꯨꯅ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯕꯟ ꯁꯧꯒꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟꯗꯨꯅ ꯇꯥꯟꯈꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯝꯕꯣꯜ ꯄꯤ.ꯑꯦꯁ.ꯅ B.N.H. 2023ꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯁꯤꯡꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯅꯝꯕꯔ 39/6/2025 ꯁꯨꯑꯣ ꯃꯣꯇꯣꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯕꯟꯗꯅ ꯇꯝꯄꯥꯛꯇ ꯈꯨꯟꯇꯥ ꯂꯥꯟꯁꯤꯔꯤ꯫ ꯑꯦꯌꯔꯄꯣꯔꯠꯇꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯃꯤ ꯇꯤꯜꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 8ꯀꯤ ꯅꯨꯃꯤꯗꯥꯡꯗ ꯄꯨꯂꯤꯁꯀꯤ ꯈꯨꯠꯄꯨ ꯑꯃꯅ ꯎꯔꯤꯄꯣꯛ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯜꯗ ꯂꯩꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯁꯦꯝ ꯀꯥꯅꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯤꯑꯣꯏ 4, ꯄꯨꯟꯅ ꯇꯦꯡꯒꯣꯜꯂꯣꯏ 5 ꯐꯥꯖꯤꯟꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜ ꯃꯇꯨꯡꯗꯒꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯕꯟꯗꯒꯤ ꯈꯣꯡꯖꯪ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁ, ꯋꯦꯁ, ꯊꯧꯕꯥꯜ, ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯀꯛꯆꯤꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯕꯟ ꯁꯧꯒꯠꯅꯔꯛꯄꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯕꯁꯨ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯄꯥꯏꯔꯛꯐꯝ ꯊꯣꯛꯄ ꯐ꯭ꯂꯥꯏꯠꯁꯤꯡ ꯄꯥꯏꯔꯛꯄ ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔꯁꯤꯡ ꯄꯨꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯥꯏꯈꯤꯒꯗꯕ ꯐ꯭ꯂꯥꯏꯠꯁꯤꯡꯁꯨ ꯂꯦꯞꯇꯅ ꯄꯥꯏꯔꯤꯕꯅ ꯃꯍꯧꯁꯥꯒꯨꯝ ꯃꯤ ꯇꯤꯜꯂꯤ꯫ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯑꯦꯌꯔꯄꯣꯔꯠ ꯊꯥꯗꯣꯛꯂꯝꯗꯥꯏ ꯎꯍꯧꯅꯕ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯄꯥꯎꯃꯤ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝꯁꯤꯡ ꯂꯧꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯅ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯄꯦꯁꯦꯟꯖꯔꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯟꯗꯣꯛꯂꯕ ꯑꯃꯁꯨꯡ ꯍꯜꯂꯛꯄꯗ ꯑꯣꯛꯅꯕꯒꯤ ꯉꯥꯏꯅꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯆꯠꯈꯤꯕ ꯑꯃꯁꯨꯡ ꯂꯥꯛꯄꯒꯤ ꯊꯤꯟꯗꯣꯛꯄ ꯑꯃꯁꯨꯡ ꯑꯣꯛꯄꯒꯤ ꯊꯕꯛꯁꯨ ꯄꯥꯡꯊꯣꯛꯅꯔꯝꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯦꯌꯔꯄꯣꯔꯠꯀꯤ ꯀꯦꯝꯄꯁꯇ ꯄꯥꯔꯛ ꯇꯧꯔꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯁꯨꯡ ꯑꯆꯧꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯃꯗꯤ ꯋꯤꯜꯆꯦꯌꯔꯗ ꯑꯦꯌꯔꯄꯣꯔꯠ ꯆꯠꯄ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯊꯥꯕ ꯊꯦꯡꯅꯈꯤ꯫ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯃꯛꯀꯤ ꯃꯐꯝꯁꯤꯡꯗ ꯕꯟꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯔꯛꯄꯗ ꯅꯠꯇꯅ ꯂꯝꯕꯤ ꯈꯔꯗꯅ ꯃꯌꯥꯏꯗ JCB ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯡꯕꯥꯟꯒꯨꯝꯅ ꯂꯥꯎꯅ ꯇꯧꯊꯣꯛꯄ ꯑꯃꯁꯨꯡ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯩꯕꯥꯛ ꯋꯥꯡꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯅꯆꯤꯡꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯑꯆꯠ-ꯑꯋꯣꯛꯁꯤꯡ ꯊꯤꯡꯕꯗꯒꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯕꯁꯨ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯗꯤ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤ ꯇꯥꯗꯕꯗꯧꯅ ꯇꯧꯔꯝꯈꯤ꯫ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯗꯤꯄꯥꯔꯆꯔꯒꯤ ꯆꯪꯐꯝꯗ ꯂꯩꯔꯝꯕ ꯄꯦꯁꯦꯟꯖꯔ ꯈꯔꯗ ꯍꯪꯂꯨꯕꯗ ꯃꯈꯣꯏꯅ ꯍꯥꯏ ꯑꯇꯩ ꯃꯐꯝꯁꯤꯡꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯅꯤꯡꯊꯤꯖꯅ ꯉꯥꯛ-ꯁꯦꯟꯗꯕꯅ ꯕꯟꯗꯒꯤ ꯈꯣꯡꯖꯪꯁꯤꯡ ꯁꯧꯒꯠꯄꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯌꯔꯄꯣꯔꯠ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕꯒꯤ ꯃꯔꯛꯇꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯅꯤꯡꯊꯤꯖꯅ ꯗꯦꯄ꯭ꯂꯣꯏ ꯇꯧꯕꯗ ꯅꯠꯇꯅ ꯑꯦꯌꯔꯄꯣꯔꯠꯀꯤ ꯀꯦꯝꯄꯁꯁꯨ ꯍꯥꯟꯅꯗꯒꯤ CISFꯅ ꯉꯥꯛꯂꯛꯄꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯄꯥꯏꯊꯣꯛ-ꯄꯥꯏꯁꯤꯟ ꯇꯧꯔꯤꯕ ꯐ꯭ꯂꯥꯏꯠꯁꯤꯡ ꯀꯦꯟꯁꯦꯜ ꯇꯧꯗꯕꯅ ꯃꯍꯧꯁꯥꯒꯨꯝꯅ ꯆꯠꯄ ꯑꯃꯁꯨꯡ ꯂꯥꯛꯄ ꯂꯦꯞꯇꯕꯅꯤ ꯍꯥꯏꯔꯛꯈꯤ꯫